Akespan Imphal, Wahengbam Washington na pau pajari. Lamyan ba jananeta hijam irabot ki sama kunmapan subama po kumon thorom ngasi paksan na pangtok nari. Raja Sarkar na sinduna Imphal gi lasing khonang khongda leba irabot square da ngasi ayu pangtok kiba thorom da. Rajapal Ajay Kumar Bhala na lusingduna miyam na jananeta irabot ki murti da laisu katunay kai khumna ba utki. MLA Singh, Raja ki Chief Secretary amadi atai makok thongba official singju thoramadu da saruk yaki. Raja sigi manung amasung mapanda tongan ba lup kaya na su lamyan ba sigi mapok kumon palan thoram pangtok nari. Manipur Women Literary and Cultural Organization Hojai amasung Patriotic Writers Forum Manipur na simduna lamyan ba hijam irabot ki chama kunmapan suba mapok kumon palan thoram Assam ki Hojai de leiba irabot Memorial Complex ta ngasi pangtok hi. Thoram duda miyam na jananeta irabot ki muti da leisu katunay kai khumna bu utpagal loinana akang ai singna mahaki maramda wangang ki. Thoram duda miyoi ahumda kumsi chahigi lamyan ba hijam irabot Lifetime Achievement Award supi ki. Lamyan ba irabot ningsing thoram Observation Committee na Protection and Preservation Committee Manipur ki makada tha amachum na tatharakpa irabot ki palan thoram chungasi Imphal ki Palace Compound da leiba lamyan ba sanglen da loisin kre. Thoram adu ki saruk ama oina raija thaki leibak ningba isei changdam nakhi. Irabot Celebration Committee Manipur sinduna numida chigi palan thoram Imphal ki Palace Compound da leiba ibu ema sumang lila sanglen da haujik pangthokli. Thoram asida miyam na irabot ki mafam da leisu katunay kai khumna bu utpaga loinana mahairoi sing nupi lupna singbagi mass pass parade competition pangthokli. Raja sida Durga Puja amasung ima panthoibi iratpagi thoramsu paksana pangthoknari. Imphal West Jilagi Hiangthang Lairembida ngasi Durga Puja gi bori thoram pangthokli. Ayuk anganbada dhup arati seba tawbaga loinana Hari Sankritan hauki. Miyamna ayuk anganbadagi hongna lai khuramba laknari. Durga Lairembi gi Navaratri gi Nipani chanba numit Mahagauri su ngasi leibak asigi tongan ba mafam kayada pangthoknari. Pradhanmantri Narendra Modi na hayang New Delhi da pangthokpa Rashtriya Swayam Sevak Sangha RSS ki sahi sama surupagi palan thoram da saruk yagani. Thoram aduda RSS ki thabak thoram sing amadi leibak ki apunba saktam sagatpada masina lauriba thokdang gi matang da utgani. Pradhanmantri na akhanaba commemorative postage stamp amasung seliak su puthokani. Tamil Nadu ki Karuda Minesinabagi Tokdok Tamioy Kiasi Kibagi Tokdok Aduki Matangda Chijinaba BJP ki MP Hema Malini na Luchingba National Democratic Alliance NDA gi Kangbu Amangasi Coimbatore da Thungkre. Aeroplane tapam da Pangmising da Wangang bada Hema Malini na hai Karurgi Tokdok Aduki Matangda Sengbadu Kangdok Naba Tijin Kochin Bagi Tabak Chatanabagi Damak Mihut Kangbu Adu Sem Kibani. Tokdok to the lake Hidraba Singi Mung Manungi Awabada Saruk Yaraduna Mahang Hai, Mihut Kangbu Aduna, Lake Hidraba Singi Mung Manungi Muisinga Unagani Amadi, Swak Pateki Hospital, the like Naribana Basingasu Hospital, the Chatun Unagani. Mihut Kangbu Adu the Yaud Bakendragi Hanagi Mantri Anurak Thakurna Hai, Mui Nipana Saba Mihut Kangbu Aduda, Tongan Baraja Sindagi Lakpa, Dol Kayagi, Muising Yaudi. Naxal Mantri Rajnath Singh na hayang New Delhi de pangthokpa Defense Accounts Department ki sahi gi oiba thoram da saruk yagani. Mantri na Controller General of Defense Accounts ki institutional capacity he na phagal hanaba amadi thabak ningthi na pangthok na bagi damak anauba thorang kaya so hudokani. Thoram du da Sri Rajnath na CGDA gi official singda thoidok hendokba thabak tawbagi damak kumchi jahi gi Raksha Mantri Award for Excellence su Yantokani. All India Congress Committee AICC ki President amachung Sangsad Sadasya Malik Arjun Kharge mathang thagi tareta Kohima da lakani. Mahangna dolge atai lusingba kayaga chuloina rakani. Sri Kharge na Kohima gi Naga Solidarity Park da pangthokpa miyam gi rally amada wangangani. Paulo Jare.